ꯑꯍꯥꯟꯕꯃꯛꯇꯗ Meerel Gi Mingsel YouTube channel asigi maikaidagi mayambu ikoknona taramna uksari mayangi mafamda kudol tamjanabagidamak Shirui da Ahing wari asigi tarahumdoi suba saruk puduna laksare wari asibu ibirakpa Karnajit Laitonjam wari asi hojik mayam punna taminarase wana khaba paklang oibana paklang aduki ahobu marum amadagi yengbada parehanba amadi Lucy mamitta uba phangle makhoigi maraktagi mangkraba Rajubu numit kharanigi matungda ujaba phangle Rajuna chadaba thaktabadagi mamai mamit adu imak makshanba huijanba kuju kumen adusu taifet tare yengbada sondam nadamle Rajuna oiriba pibam adu ubada parehanba Lucy mamitagi mapi takiba khanghongde phatraba maiba adu lairang amagi manakta phamli tuminna makhoi ani chekmok amata laudana yena kha aduda phamduna tuminna leiri oiri phibam aduda ani makto phaklang ahoba manak aduda tuminna toriba sing ada yengduna adumak leiri adumak phumbangnare wakhalga loina piksankhre wasu ngangba thokidre adum tomina tawriba sing adu yengduna leiba nattana pare hanbati Rajugi matawdu ubada thamoi machet kairabani nursery hek karakpadagi class 10 fauba changlaba chahi kaya ama tinarakibani bench amatada faminaduna lairik taminarikiba ngasi Rajuna mafum asida tawriba asidi magi thamoidi kaikhrabani mamitta mamang maktada urabasu kari tawgani haiba ama haifam tawfum khanglamde nipa aduna leirang aduda adumak mana tuminna famduna leiri pare hanbaga Lucy ka matang adu chadabana wari saba phauba kaya yadre nason pikna tanja aduda nganglabashu karigumba khanong aduna takiba thoklabadi makhoida kudong tingai oigadawribani aduna makhoi ani maiba asina tumkiba ngairasi asi haiduna intit tawnare makhoi ani phaklang marum aduda ahoba adugi khangpoksang adugi manung aduda kari leibagi haiba adu akoiba aduda yengi chapu adugi manungda chauriba adu sum hengalai manil kaya amashu karai phulliba mana masing adu pathare haibagi kudam changdam lakle lairang mathak adudagi leibakna saba chapu adu lauthare ngihak nghallaga tengkot kumba macha amada phutkiba mana masing adu tengkot macha aduda mahi chumthokle aduga una saba lubak amadagi mingsel ama puthoraklaga mahaki sakpham kairaba maithong adu yengjai aduga mana masing singki chumtharaba machum aduna mamai aduda tairi makut khusa aduna hangoigi khongpak palabanina tengkot adudagi mahi adu taina bo hotnabada amagi mafamda awaba ama oire tawribe phibam aduda mahaki maning thungbadi oidre mingselda yenglaga kairaba mahaki sakpham akiba phanglaba maithong adu urubada magi haukraba matamgi naha oiringegi matam ada ningsinglai ningsingjabatani adubu haukraba dawdoksing adu ningsingluraga magi mafamdadi sauningbagi maram ama oikre Lucy amati pare hanbadi adum ahoba marum adudagi yengluna leiri pare hanbadi thawai ware karigumba nupa asina Rajugi mafamda amuk phattaba tawhaidaba thabak kaya ama tawbirabadi haina maiba adu sauningbana mingsel adu thugaikre mamai adu khut animakna chetna khumjillaga kapli amukshu mamai aduda nanduna magi oiriba makhong makhutki phibam sing adu amuk yengi wakhal soiraba mi amagom khangpok sang adugi manungda koilaw amuk lawi leibaki chapu adusu thugaire tengkot macha adusu thugaire Rajuda onsinduna magi asawa pumba ada haithabagum hairei aina nangbu soidana aigi usin tawgani nangi puchina aigi punsigi mamal lepkani asumnana kamdawri biki amadi isita mobile gi flashlight adu thalaga
ꯑꯃꯝꯕ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯏꯁꯤꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯥꯏꯗꯒꯤ ꯀꯛꯆꯦꯡꯅꯣ? ꯑꯣꯟꯊꯣꯛꯅꯁꯨ ꯐꯔꯛ ꯇꯥꯈ꯭ꯔꯦꯗ꯫ ꯃꯈꯣꯏꯅ ꯀꯔꯟ ꯇꯥꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯝꯅꯈꯛ ꯂꯩꯔꯝꯂꯣꯏ꯫ ꯕꯤꯀꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯗꯤ ꯆꯨꯝꯃꯤ꯫ ꯑꯩꯁꯨ ꯃꯪꯒ ꯃꯝꯕꯅꯦ, ꯃꯊꯣꯡ ꯃꯔꯝ ꯑꯃꯇ ꯈꯪꯗ꯭ꯔꯦ꯫ ꯀꯛꯆꯦꯡ ꯁꯥꯡꯒꯨ ꯑꯗꯨꯅ ꯆꯤꯛꯂꯒ ꯊꯋꯥꯏ ꯊꯥꯗꯣꯏ ꯁꯔꯨꯛ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯕꯅꯤ꯫ ꯃꯈꯣꯏ ꯑꯇꯩꯁꯨ ꯂꯣꯏꯅ ꯆꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯏꯁꯤꯇꯥ, ꯑꯩꯈꯣꯏ ꯑꯅꯤꯅ ꯈꯔ ꯃꯍꯦꯜꯂꯕ ꯃꯥꯜꯂꯦ꯫ ꯏꯁꯤꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯝ ꯈꯟꯕꯗꯗꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯦ ꯄꯪꯂꯥꯞ ꯂꯥꯞꯅꯗꯤ ꯆꯠꯂꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯂꯩꯈꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤꯗꯤ ꯆꯠꯂꯝꯗꯣꯏ ꯃꯥꯟꯗꯦ꯫ ꯅꯣꯡꯁꯤꯁꯨ ꯉꯥꯜꯂꯕꯗꯤ ꯐꯒꯗꯕꯅꯤ, ꯋꯥꯈꯜ ꯑꯃ ꯊꯣꯛꯀꯗꯕꯅꯤ꯫ ꯃꯈꯣꯏ ꯑꯇꯩꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯟꯕꯗ ꯋꯥꯔꯝꯂꯒꯅꯤ꯫ ꯔꯥꯖꯨꯕꯨ ꯊꯤꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯂꯣꯏꯅ ꯃꯥꯡꯂꯦꯗꯅ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯏ꯫ ꯎꯔꯤ ꯋꯥꯔꯤ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯠꯄꯅ ꯑꯃꯨꯛ ꯎꯔꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯄꯟꯗꯨꯅ ꯇꯨꯒꯦ ꯑꯃꯨꯛꯁꯨ ꯍꯦꯛ ꯇꯧꯏ꯫ ꯑꯁꯨꯝꯅ ꯐꯅ ꯁꯥꯡꯅ ꯂꯥꯛꯄꯅ ꯑꯅꯤ ꯑꯗꯣ ꯄꯥꯠ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯕ, ꯇꯨꯔꯦꯜ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯕ ꯑꯃꯝꯕ ꯑꯗꯨꯗ ꯃꯌꯦꯛꯇꯤ ꯐꯖꯅ ꯎꯗꯕ ꯂꯩꯆꯤꯜ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯅ ꯏꯁꯤꯡ ꯏꯄꯥꯛ ꯑꯗꯨꯗ ꯌꯩꯕ ꯑꯗꯨꯗ ꯄꯨꯡꯂꯪ ꯍꯦꯛ ꯂꯪꯏ꯫ ꯕꯤꯀꯤ ꯈꯣꯡꯊꯥꯡ ꯑꯃ ꯍꯦꯛ ꯊꯥꯡꯕꯒ ꯆꯕꯨꯛ ꯍꯥꯏꯅ ꯃꯈꯣꯜ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞ ꯑꯗꯨ ꯈꯔ ꯆꯣꯠꯂꯦ꯫ ꯋꯥꯇꯔ ꯄ꯭ꯔꯨꯐ ꯑꯣꯏꯕꯅ ꯕꯨꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗꯤ ꯏꯁꯤꯡ ꯆꯪꯂꯝꯗꯦ꯫ ꯏꯁꯤꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯃꯈꯣꯜꯗꯨꯕꯣ? ꯆꯕꯨꯛ ꯍꯥꯏꯔꯤꯗꯣ? ꯕꯤꯀꯤ, ꯏꯁꯤꯡ ꯂꯩꯕ ꯃꯥꯜꯂꯤ꯫ ꯕꯤꯀꯤꯅ, ꯏꯁꯤꯡ ꯃꯥꯜꯂꯤ꯫ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯑꯗꯨ ꯐꯖꯅ ꯑꯃꯨꯛꯇ ꯊꯥꯜꯂꯣ, ꯌꯦꯡꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯁꯤꯇꯥ ꯑꯃꯗꯤ ꯕꯤꯀꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯈꯣꯜ ꯊꯣꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯇꯣꯔꯆ ꯂꯥꯏꯠ ꯑꯃꯗꯤ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯑꯗꯨ ꯄꯨꯟꯅ ꯀꯥꯞꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯋꯥꯏꯈꯨ ꯑꯆꯧꯕ ꯈꯔ ꯂꯩꯕ ꯑꯗꯨ ꯎꯔꯦ꯫ ꯏꯁꯤꯇꯥꯅ ꯍꯥꯏꯔꯛꯏ, ꯁꯤꯗꯤ ꯋꯥꯏꯈꯨꯅꯤꯅꯦ꯫ ꯀꯥꯏꯗꯒꯤ ꯋꯥꯏꯈꯨꯅꯣ? ꯋꯥꯏꯈꯨ ꯂꯩꯔꯤꯁꯤꯅ ꯇꯥꯛꯄꯗꯤ ꯇꯨꯔꯦꯜ ꯅꯠꯇ꯭ꯔꯒ ꯄꯥꯠ ꯂꯩ ꯍꯥꯏꯕꯅꯤ꯫ ꯕꯤꯀꯤ, ꯑꯩꯈꯣꯏꯅ ꯂꯥꯛꯏꯕ ꯂꯝꯕꯤꯁꯦ ꯑꯣꯟꯅꯔꯦ꯫ ꯑꯩꯈꯣꯏꯅ ꯅꯍꯥꯟꯗꯒꯤ ꯂꯥꯛꯏꯕ ꯂꯝꯕꯤ ꯑꯃꯠꯇ ꯄꯥꯠ ꯅꯠꯇ꯭ꯔꯒ ꯇꯨꯔꯦꯜ ꯑꯆꯧꯕꯁꯨ ꯊꯦꯡꯅꯗꯦ꯫ ꯕꯤꯀꯤ ꯑꯗꯨ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ꯫ ꯀꯗꯥꯏꯗꯒꯤ ꯇꯨꯔꯦꯜ ꯑꯃꯁꯨꯡ ꯄꯥꯠꯅꯣ? ꯃꯈꯣꯏ ꯑꯅꯤ ꯍꯦꯟꯅ ꯂꯝꯕꯤ ꯂꯝꯍꯥꯛꯅꯔꯦ꯫ ꯈꯜꯂꯨꯕꯗ ꯊꯋꯥꯏ ꯋꯥꯕ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯒꯟꯕ ꯕꯤꯀꯤꯅꯤ꯫ ꯀꯞꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯔꯦ꯫ ꯃꯇꯥꯡ ꯑꯗꯨ ꯌꯧꯕꯗ ꯕꯤꯀꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯁꯤꯇꯥ, ꯑꯩꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ? ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯤꯕ ꯃꯥꯏꯀꯩꯁꯦ ꯑꯣꯟꯅꯔꯕ ꯃꯥꯜꯂꯤ꯫ ꯊꯥꯕꯜ ꯃꯉꯥꯜ ꯑꯁꯤꯗ ꯎꯔꯤꯕ ꯏꯔꯪ ꯂꯪꯕ ꯄꯥꯛꯂꯕ ꯏꯄꯥꯛ ꯑꯁꯦ ꯇꯨꯔꯦꯜ ꯅꯠꯇ꯭ꯔꯒ ꯄꯥꯠ ꯑꯣꯏꯔꯅꯤ꯫ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯑꯃꯨꯛ ꯄꯟꯊꯗꯨꯅ ꯂꯩꯔꯔꯣꯏꯁꯤ꯫ ꯄꯥꯠꯀꯨꯝꯕ ꯇꯨꯔꯦꯜꯒꯨꯝꯕꯁꯨ ꯃꯥꯜꯂꯦ꯫ ꯃꯐꯝ ꯑꯁꯦ ꯂꯩꯐꯝ ꯌꯥꯝꯅ ꯀꯜꯂꯤ ꯍꯥꯏꯅꯕꯗꯥꯏꯅꯦ꯫ ꯏꯁꯤꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨꯒꯤꯗꯤ ꯄꯥꯈꯠꯂꯨꯔꯅꯨꯋꯣ꯫ ꯏꯕꯦꯟꯅ ꯂꯥꯏ ꯇꯤꯟ ꯆꯪꯗꯅꯕ ꯑꯩꯈꯣꯏꯗ ꯁꯤꯟꯅꯔꯛꯈꯤꯕ ꯄꯣꯠ ꯆꯩ ꯑꯗꯣ ꯌꯥꯎꯔꯤꯗꯨꯗꯤ ꯑꯃꯨꯛꯇ ꯌꯦꯡꯉꯣ꯫ ꯅꯪꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯑꯗꯣ ꯑꯩꯒꯤꯁꯨ ꯂꯤꯛ꯫ ꯏꯁꯤꯇꯥ ꯃꯉꯛꯁꯝꯗ ꯃꯈꯨꯠꯅ ꯃꯥꯕ ꯍꯧꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝꯗ ꯁꯤꯕ ꯂꯤꯛ ꯑꯗꯨ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯁꯥ ꯑꯗꯨ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ꯫ ꯕꯤꯀꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯒꯦ ꯏꯁꯤꯇꯥ? ꯅꯪꯅ ꯅꯃꯤꯠ ꯅꯅꯥ ꯑꯗꯣ ꯂꯧꯊꯣꯔꯛꯏꯗꯨꯅ? ꯏꯁꯤꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯆꯤꯡꯃꯤ ꯏꯕꯦꯟꯅ ꯄꯤꯕ ꯂꯤꯛ ꯑꯗꯣ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯕꯤꯀꯤ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯕꯤꯀꯤꯁꯨ ꯃꯥꯒꯤ ꯂꯤꯛ ꯑꯗꯣ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯏ꯫ ꯃꯥꯒꯤꯁꯨ ꯂꯤꯛ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯄꯤꯔꯛꯈꯤꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯕꯤꯀꯤ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯏꯁꯤꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯃꯨꯛ? ꯕꯤꯀꯤꯅ ꯈꯨꯝꯃꯛꯏ, ꯑꯩꯒꯤꯁꯨ ꯂꯤꯛꯇꯣ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯇꯥꯍꯧꯔꯝꯒꯗꯕ ꯃꯥꯜꯂꯦ꯫ ꯉꯁꯥꯏ ꯃꯈꯩ ꯀꯛꯆꯦꯡꯅ ꯆꯤꯛꯏ ꯍꯥꯏꯗꯨꯅ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯁꯣꯏꯗꯅ ꯅꯪꯒꯤꯁꯨ ꯑꯩꯒꯤꯁꯨ ꯇꯥꯍꯧꯔꯝꯂꯒꯅꯤ꯫ ꯏꯁꯤꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨꯅ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯕꯤꯀꯤ, ꯂꯤꯛ ꯌꯥꯎꯔꯝꯗꯕ ꯑꯁꯤꯅ ꯇꯥꯛꯂꯤꯕꯁꯦ ꯑꯩꯈꯣꯏ ꯂꯝꯕꯤ ꯂꯝꯍꯥꯛꯅꯔꯦ꯫ ꯂꯝꯂꯩꯃꯅꯒ ꯆꯦꯜꯂꯕ ꯖꯥꯠꯂꯥ? ꯑꯩꯗꯤ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ?
ꯀꯩꯅꯣꯝꯃ ꯇꯧꯗ꯭ꯔꯕꯗꯤ ꯀꯨꯏꯊꯕ ꯐꯔꯔꯣꯏꯌꯦ ꯕꯤꯀꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨꯕ ꯕꯤꯄꯤ ꯑꯃꯨꯛ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯧꯁꯤꯡ ꯁꯤꯡꯗꯕ ꯌꯥꯗꯦ ꯑꯋꯥꯐꯝꯗ ꯇꯥꯒꯗꯕ ꯂꯩꯔꯕꯁꯨ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯕ ꯌꯥꯗꯦ ꯏꯁꯤꯇꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯦ ꯄꯥꯛꯂꯕ ꯏꯄꯥꯛ ꯑꯃꯒꯤ ꯃꯌꯥꯗꯅꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯂꯥꯛꯑꯣ ꯆꯠꯅꯕ ꯇꯧꯔꯁꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯑꯗꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯃꯨꯛ ꯃꯃꯥꯏ ꯑꯣꯜꯂꯒ ꯍꯥꯟꯅ ꯃꯈꯣꯏꯅ ꯂꯥꯛꯈꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯕ ꯍꯧꯔꯦ ꯕꯤꯀꯤꯒ ꯏꯁꯤꯇꯥꯒꯗꯨ ꯃꯈꯨꯠꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯃꯗꯤ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯑꯗꯨ ꯀꯥꯞꯇꯨꯅ ꯑꯗꯨꯃꯛ ꯂꯝꯕꯤ ꯑꯗꯨꯗ ꯍꯟꯗꯨꯅ ꯂꯥꯛꯂꯤ ꯍꯟꯗꯛ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄ ꯑꯁꯤꯗ ꯄꯥꯊꯤ ꯀꯨꯝꯊꯤ ꯑꯣꯏ ꯇꯧꯕ ꯆꯠꯄꯗ ꯆꯣꯠ ꯆꯣꯠ ꯂꯥꯎꯕ ꯏꯁꯤꯡ ꯂꯩꯕꯒꯨꯝꯁꯨ ꯇꯧꯕ ꯆꯠꯄ ꯃꯇꯝꯗ ꯌꯥꯝꯅ ꯅꯥꯜꯂꯝꯃꯤ ꯑꯃꯨꯛ ꯑꯃꯨꯛꯁꯨ ꯁꯤꯠꯀꯦ ꯇꯧꯏ ꯃꯝꯒ ꯃꯝꯕꯒ ꯆꯠꯂꯨꯕꯗ ꯃꯦꯟꯃꯥꯟ ꯑꯃꯠꯇ ꯍꯦꯛ ꯇꯥꯔꯝꯗꯦ ꯄꯥꯊꯤ ꯀꯣꯝꯊꯤ ꯃꯔꯛ ꯑꯗꯨꯗ ꯄꯨꯔꯨꯛ ꯄꯨꯔꯨꯛ ꯁꯧꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯂꯥꯞꯇꯛꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯃꯈꯣꯏꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯃꯩꯔꯥ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯕ ꯊꯥꯎꯃꯩ ꯊꯥꯟꯕꯒꯤ ꯃꯇꯧꯒꯨꯝ ꯀꯣꯏꯄꯥꯏ ꯄꯥꯏꯕꯁꯨ ꯎꯔꯛꯏ ꯃꯩꯕꯨꯜꯁꯨ ꯍꯦꯛ ꯌꯦꯡꯕꯗ ꯃꯥꯜꯂꯤ ꯆꯠꯂꯤꯕ ꯑꯗꯣ ꯈꯣꯡꯀꯥꯞꯁꯤꯡ ꯑꯗꯨ ꯊꯥꯡꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯑꯣꯏꯔꯝꯃꯤ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯋꯥꯏꯗ ꯄꯥꯠ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯕ ꯑꯃꯁꯨ ꯂꯩꯕꯅ ꯌꯥꯝꯅ ꯂꯥꯞꯇꯛꯅ ꯏꯁꯤꯡꯗ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯗꯨꯁꯨ ꯆꯕꯨꯛ ꯆꯕꯨꯛ ꯍꯥꯏꯗꯨꯅ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ ꯃꯦꯟꯃꯥꯟꯒ ꯑꯃꯠꯇ ꯇꯥꯗꯦ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯕꯤꯀꯤꯅ ꯑꯃꯨꯛ ꯅꯥꯁꯣꯜ ꯄꯤꯛꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯣ ꯑꯥꯗ ꯑꯃꯝꯕ ꯃꯔꯛ ꯑꯁꯤꯗ ꯃꯩꯕꯨꯜ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯕ ꯑꯃ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯁꯦ ꯏꯁꯤꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯥꯏꯅꯣ ꯑꯩꯗꯤ ꯎꯗ꯭ꯔꯤ ꯎꯔꯦ ꯑꯥꯗ ꯃꯩꯕꯨꯜ ꯑꯃ ꯄꯥꯏꯔꯤꯁꯦ ꯑꯁꯤꯗꯤ ꯂꯥꯃꯩꯊꯥꯟꯕꯤ ꯅꯠꯇ꯭ꯔꯣ ꯕꯤꯀꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯍꯥꯏꯕ ꯂꯥꯃꯩꯊꯥꯟꯕꯤ ꯕꯤꯀꯤꯅ ꯍꯥꯏꯕ ꯑꯗꯨꯗ ꯏꯁꯤꯇꯥ ꯑꯗꯨ ꯃꯁꯥ ꯄꯨꯝꯕ ꯑꯗꯨ ꯈꯪꯍꯧꯗꯅ ꯇꯨ ꯆꯨꯡꯅ ꯅꯤꯛꯏ ꯏꯁꯤꯇꯥꯅ ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯁꯤꯅ ꯂꯥꯃꯩꯊꯥꯟꯕꯤ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯣꯏꯗ꯭ꯔꯥ ꯑꯁꯨꯝꯅ ꯑꯍꯥꯡꯕ ꯂꯝꯍꯥꯡ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯑꯃꯗꯤ ꯄꯥꯊꯤ ꯀꯣꯝꯊꯤꯗ ꯃꯩꯕꯨꯜ ꯑꯣꯏꯅ ꯄꯥꯏꯕꯁꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕꯗ ꯂꯥꯃꯩꯊꯥꯟꯕꯤꯅꯤ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯑꯁꯤꯅꯒ ꯀꯔꯥꯡꯗ ꯂꯤꯠꯈ꯭ꯔꯕꯗꯤ ꯃꯤ ꯑꯗꯣ ꯍꯤꯡꯗꯦ ꯍꯥꯏꯅꯕꯅꯤ ꯕꯤꯀꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯣ ꯂꯥꯃꯩꯊꯥꯟꯕꯤꯁꯤꯗꯤ ꯚꯥꯞꯅ ꯄꯪꯁꯥꯗ ꯁꯥꯕꯅꯤ ꯍꯥꯏꯅꯔꯤꯕ ꯑꯗꯨꯗꯤ ꯃꯅꯥ ꯃꯁꯤꯡ ꯑꯃꯁꯨꯡ ꯐꯠꯇ ꯍꯥꯎꯊꯤ ꯀꯌా ꯑꯃꯅ ꯄꯠꯊ ꯄꯨꯝꯊꯔꯛꯄꯗꯒꯤ ꯃꯗꯨꯗꯒꯤ ꯑꯣꯜꯂꯛꯄ ꯃꯤꯊꯦꯜ ꯅꯠꯇ꯭ꯔꯒꯅ ꯃꯥꯔꯁ ꯒ꯭ꯌꯥꯁ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕ ꯑꯗꯨꯗꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯤꯌꯥꯝꯅ ꯕꯥꯏꯑꯣꯒ꯭ꯌꯥꯁ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕꯅꯤ ꯏꯁꯤꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯥꯏꯗꯒꯤ ꯕꯥꯏꯑꯣꯒ꯭ꯌꯥꯁꯅꯣ ꯃꯇꯥꯡ ꯑꯁꯤꯗ ꯁꯤꯡꯅꯨꯡ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯂꯥꯏ ꯅꯠꯇ꯭ꯔꯒ ꯂꯥꯟꯃꯩꯊꯥꯟꯕꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯆꯠꯄꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯤꯕ ꯑꯁꯤꯅ ꯅꯪ ꯇꯥꯗꯕ꯭ꯔꯥ ꯏꯁꯤꯇꯥꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ ꯍꯣꯏ ꯇꯥꯏꯌꯦ ꯏꯁꯤꯡꯗ ꯀꯨꯝꯗꯨꯅ ꯆꯠꯄꯒꯤ ꯃꯥꯟꯕꯃꯈꯣꯜ ꯑꯃ ꯃꯈꯣꯜ ꯑꯗꯨ ꯑꯗꯨꯃꯛ ꯂꯥꯞꯅ ꯇꯥꯔꯤ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯂꯩꯆꯤꯜꯒꯤ ꯃꯔꯨꯝꯗ ꯀꯤꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯕꯒꯨꯝꯅ ꯑꯃꯨꯛ ꯂꯣꯠꯄ ꯍꯧꯔꯛꯂꯦ ꯏꯁꯤꯡ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯂꯥꯞꯇꯛꯅ ꯌꯦꯡꯕꯗ ꯈꯔ ꯎꯔꯛꯂꯦ ꯁꯥ ꯃꯈꯣꯡ ꯃꯔꯤ ꯄꯥꯟꯕ 8 ꯏꯁꯤꯡ ꯑꯗꯨꯗ ꯆꯠꯄ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯑꯃꯨꯛ ꯂꯩꯆꯤꯜꯅ ꯍꯥꯏꯗꯣꯔꯛꯄ ꯑꯗꯨꯗꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ ꯏꯁꯤꯡ ꯑꯗꯨꯗ ꯅꯤꯡꯉꯥꯏꯗꯅ ꯂꯃꯣꯛꯁꯤꯡ ꯑꯗꯨ ꯆꯠꯂꯤ ꯈꯔ ꯂꯥꯞꯇꯛꯅꯅ ꯑꯃꯨꯛ ꯑꯍꯥꯡꯕ ꯑꯗꯨꯗ ꯃꯩꯕꯨꯜ ꯀꯌꯥ ꯑꯃꯁꯨ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯤ ꯕꯤꯀꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯁꯤꯇꯥ ꯑꯁꯤꯗꯤ ꯌꯦꯡꯕꯗ ꯁꯥꯒ ꯃꯥꯜꯂꯤ ꯃꯐꯝ ꯑꯁꯦ ꯁꯥ ꯀꯩꯅ ꯄꯤꯛ ꯊꯜꯂꯦ ꯍꯥꯏꯕ ꯑꯗꯣ ꯆꯨꯝꯂꯕ ꯃꯥꯜꯂꯤ ꯃꯁꯤ ꯃꯌꯥꯝꯁꯤꯅꯒ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯕꯗꯤ ꯀꯝꯗꯧꯒꯅꯤ ꯏꯁꯤꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯇꯥꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯏꯁꯥ ꯀꯟꯖꯅꯕ ꯀꯔꯤ ꯎꯄꯥꯏ ꯇꯧꯁꯤꯒꯦ ꯕꯤꯀꯤꯗꯨ ꯏꯁꯤꯇꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯃꯨꯛ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯏꯁꯤꯡꯗ ꯂꯃꯣꯛꯁꯤꯡ ꯑꯗꯨꯅ ꯆꯠꯄ ꯑꯗꯨꯅ ꯃꯈꯣꯜꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯛꯁꯤꯟꯅ
ꯇꯥꯔꯝꯃꯤ꯫ ꯕꯤꯀꯤꯒ ꯏꯁꯤꯇꯥꯒꯗꯤ ꯂꯣꯠꯐꯝ ꯃꯐꯝ ꯆꯥꯕ ꯑꯃꯠꯇ ꯑꯀꯣꯏꯕ ꯑꯗꯨꯗ ꯌꯦꯡꯕꯗ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯄꯥꯊꯤ ꯀꯨꯝꯊꯤ ꯃꯔꯛ ꯑꯗꯨꯗ ꯃꯌꯥꯏ ꯑꯣꯏꯔꯞ ꯋꯥꯡꯕ ꯎ ꯈꯔꯗꯤ ꯍꯧꯔꯤ꯫ ꯕꯤꯀꯤꯅ ꯏꯁꯤꯇꯥꯗ ꯎ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯕꯤꯀꯤꯅ ꯏꯁꯤꯇꯥ, ꯀꯥꯟꯅꯔꯣꯏ, ꯑꯩꯈꯣꯏ ꯁꯥꯁꯤꯡ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯃꯅꯥꯛ ꯅꯛꯄꯗ ꯎ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯊꯨꯅꯃꯛ ꯀꯥꯈꯠꯂꯁꯦ꯫ ꯏꯁꯤꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯎ ꯀꯥꯕꯁꯨ ꯀꯌꯥ ꯍꯩꯇꯦ, ꯕꯤꯀꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯕꯤꯀꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯍꯩꯇꯦ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯕꯗꯤ ꯆꯠꯅꯕ ꯌꯥꯔꯔꯣꯏ, ꯀꯥꯕ ꯇꯥꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯁꯤꯇꯥ ꯑꯗꯨ ꯕꯤꯀꯤꯒꯤ ꯃꯇꯦꯡꯗꯒꯤ ꯃꯅꯥ ꯄꯨꯡꯕ ꯎ ꯑꯗꯨ ꯀꯥꯍꯜꯂꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯎꯁꯥ ꯑꯀꯟꯕ ꯑꯃꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯉꯁꯥꯏ ꯃꯈꯩ ꯁꯤꯖꯤꯟꯅꯔꯝꯕ ꯃꯣꯕꯥꯏꯜꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯑꯃꯗꯤ ꯇꯣꯔꯆ ꯂꯥꯏꯠ ꯄꯨꯝꯕ ꯑꯗꯣ ꯂꯣꯏꯅ ꯃꯨꯠꯊꯠꯂꯦ꯫ ꯑꯃꯝꯕ ꯑꯗꯨꯗ ꯁꯨꯞꯅꯇꯒꯤ ꯊꯥꯕꯜꯒꯤ ꯃꯉꯥꯜꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏ ꯑꯅꯤꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ꯫ ꯆꯥꯎꯈ꯭ꯔꯕ ꯐꯖꯈ꯭ꯔꯕ ꯄꯥꯠ ꯑꯃ, ꯄꯥꯠ ꯑꯗꯨꯗ ꯊꯝꯕꯥꯜ ꯀꯌꯥ ꯑꯃꯁꯨ ꯁꯥꯠꯂꯤ꯫ ꯄꯥꯠ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯅꯤꯛ ꯅꯤꯛ ꯍꯦꯛ ꯂꯥꯎꯏ, ꯆꯥꯡ ꯆꯞ ꯃꯥꯟꯅꯅ꯫ ꯊꯥꯕꯜ ꯑꯗꯨꯒ ꯊꯝꯕꯥꯜ ꯑꯗꯨꯒ ꯇꯁꯦꯡꯅꯃꯛ ꯆꯨꯅꯈ꯭ꯔꯦ꯫ ꯊꯥꯕꯜꯅ ꯏꯊꯛ ꯏꯄꯣꯝ ꯅꯥꯏꯕ ꯃꯔꯛ ꯑꯗꯨꯗ ꯁꯀꯣꯛ ꯇꯔꯦꯠꯅ ꯄꯥꯠ ꯃꯄꯥꯜ ꯑꯗꯨꯗ ꯆꯠꯄ ꯑꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ꯫ ꯕꯤꯀꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯑꯁꯤꯗꯤ ꯂꯝꯑꯣꯛꯅꯤꯅꯦ꯫ ꯏꯁꯤꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯔꯤ ꯍꯥꯏꯕ ꯂꯝꯑꯣꯛ? ꯂꯝꯑꯣꯛꯇꯤ ꯃꯤ ꯋꯥꯏꯕ ꯌꯥꯝꯅ ꯀꯜꯂꯦ ꯍꯥꯏꯅꯕꯗꯥꯏꯅꯦ, ꯃꯤ ꯑꯗꯨ ꯋꯥꯏꯗ꯭ꯔꯤ ꯐꯥꯎꯕ ꯐꯪꯅꯕ ꯇꯥꯟꯅꯩ ꯑꯁꯤ ꯍꯥꯏꯗꯥꯏꯅꯦ? ꯑꯁ ꯕꯤꯠ ꯇꯦꯛꯄꯤꯗꯣ ꯍꯧꯔꯛꯂꯦ ꯑꯩ꯫ ꯕꯤꯀꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯥꯅꯦ ꯂꯝꯑꯣꯛꯅꯦ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯤꯗꯅꯤ ꯂꯝꯑꯣꯛ ꯃꯌꯥꯝ ꯑꯃ ꯄꯔꯦꯡ ꯄꯔꯦꯡ ꯂꯥꯛꯂꯤꯕ ꯑꯁꯦ꯫ ꯀꯔꯤꯕꯨ ꯂꯩꯔꯤꯕ ꯖꯥꯠꯅꯣ ꯁꯣꯝ ꯊꯪꯕ ꯃꯥꯏꯀꯩꯁꯦ? ꯏꯁꯤꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯣꯏꯅꯤꯡꯕ ꯃꯔꯝ ꯑꯃ ꯍꯦꯛꯇ ꯑꯣꯏꯖꯔꯕꯁꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯍꯤꯡ ꯑꯁꯦ ꯎ ꯃꯊꯛ ꯑꯁꯤꯗ ꯂꯦꯜꯂꯁꯤ꯫ ꯑꯃꯝꯕ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯒꯅꯤ꯫ ꯕꯤꯀꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯣꯏ ꯐꯔꯦ, ꯑꯍꯤꯡꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯎꯊꯛ ꯑꯁꯤꯗ ꯋꯥꯔꯕꯁꯨ ꯋꯥꯅ ꯂꯦꯜꯂꯁꯤ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒꯅ ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯆꯔꯁꯤꯅꯤ꯫ ꯕꯤꯀꯤꯅ, ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ, ꯃꯐꯝ ꯑꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯆꯤꯡꯎ ꯄꯂꯦꯝ ꯄꯟꯊꯧꯁꯤꯡ ꯅꯆꯥ ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯦ, ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯗꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯍꯟꯕꯤꯒꯅꯨꯀꯣ꯫ ꯂꯝꯑꯣꯛꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯁꯨꯝ ꯂꯥꯛꯄꯁꯨ ꯂꯦꯞꯂꯝꯗꯦ꯫ ꯂꯝꯑꯣꯛꯁꯤꯡ ꯑꯗꯨ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯄꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯄꯥ ꯑꯗꯨ ꯈꯔ ꯂꯥꯟꯊꯣꯔꯛꯂꯒ ꯑꯁꯨꯝꯅ ꯆꯠꯈ꯭ꯔꯦ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ, ꯃꯩꯕꯨꯜ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯕ ꯂꯟꯃꯩꯊꯥꯟꯕꯤ ꯈꯔ ꯑꯍꯥꯡꯕ ꯑꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕ ꯑꯗꯣ ꯂꯝꯑꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯆꯨꯝꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯆꯔꯝꯕ ꯂꯝꯑꯣꯛꯁꯤꯡ ꯑꯗꯨ ꯃꯩꯕꯨꯜꯁꯤꯡ ꯑꯗꯨꯅ ꯇꯥꯟꯅꯔꯛꯄ ꯑꯗꯨꯗ ꯀꯥꯏ ꯀꯥꯏꯗꯨꯅ ꯃꯥꯒꯤ ꯃꯥꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯅꯔꯦ꯫ ꯂꯝꯑꯣꯛꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯆꯦꯟꯅꯔꯤ꯫ ꯃꯩꯕꯨꯜꯁꯤꯡ ꯑꯗꯨꯅ ꯂꯝꯑꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ꯫ ꯆꯦꯟꯕꯗ ꯀꯌꯥ ꯌꯥꯡꯗꯕ ꯂꯟꯃꯩꯊꯥꯟꯕꯤ ꯑꯗꯨꯅ ꯁꯥ ꯑꯃꯒꯤ ꯃꯀ꯭ꯔꯥꯡ ꯂꯤꯠꯈꯤꯗꯨꯅ ꯂꯝꯑꯣꯛ ꯑꯗꯣ ꯁꯤꯔꯦ ꯈꯨꯗꯛ ꯑꯗꯨꯗ꯫ ꯂꯝꯑꯣꯛ ꯇꯔꯨꯛ ꯑꯗꯨ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤꯕ ꯃꯩꯕꯨꯜ ꯑꯗꯨꯒꯤ ꯃꯁꯛ ꯂꯧꯔꯤꯕ ꯂꯟꯃꯩꯊꯥꯟꯕꯤ ꯑꯗꯨꯅ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯀꯣꯏꯇꯥꯟ ꯍꯦꯛ ꯇꯥꯟꯅꯔꯛꯏ꯫ ꯂꯝꯑꯣꯛ ꯇꯔꯨꯛ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯤ꯫ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯤ ꯎ ꯃꯊꯛ ꯑꯗꯨꯗꯒꯤ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤ꯫ ꯏꯁꯤꯇꯥꯅ ꯍꯥꯏꯔꯛꯏ, ꯁꯣꯏꯗ꯭ꯔꯦ, ꯁꯤꯗꯤ ꯂꯟꯃꯩꯊꯥꯟꯕꯤꯅꯤ, ꯀꯥꯏꯗꯒꯤ ꯕꯥꯏꯑꯣꯒ꯭ꯌꯥꯁ ꯃꯥꯔꯁ ꯒ꯭ꯌꯥꯁꯅꯣ ꯂꯝꯑꯣꯛꯁꯤꯡꯁꯦ ꯂꯤꯠꯇꯨꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯑꯁꯦ? ꯕꯤꯀꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯟꯐꯥꯔꯝ ꯍꯥꯏꯕꯕꯨ ꯇꯥꯔꯕꯅꯤ, ꯑꯩꯈꯣꯏꯁꯨ ꯂꯟꯃꯩꯊꯥꯟꯕꯤ ꯑꯁꯤꯗꯒꯤ ꯏꯁꯥ ꯀꯟꯖꯅꯕ ꯃꯅꯥ ꯄꯨꯡꯕ ꯎꯄꯥꯜ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯇꯥꯡꯖꯐꯝ ꯂꯧꯔꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯑꯁꯦ ꯐꯔꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯂꯝꯑꯣꯛꯁꯤꯡ ꯑꯗꯨ ꯆꯦꯟꯕ ꯂꯦꯞꯂꯝꯗꯦ꯫ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯔꯝꯕ ꯂꯟꯃꯩꯊꯥꯟꯕꯤ ꯑꯗꯨꯅ ꯇꯥꯟꯅꯔꯛꯄ ꯑꯗꯨꯗꯗꯤ ꯃꯈꯣꯏꯅ ꯆꯦꯜꯂꯤꯕ ꯑꯗꯨ ꯃꯃꯤꯡꯇꯒꯤ ꯆꯦꯜꯂꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯉꯝ ꯏꯁꯥꯟ ꯁꯥꯜꯂꯝꯗꯦ꯫